ꯁꯨꯝꯅꯥꯎ ꯑꯗꯨꯝ ꯇꯛꯁꯜꯂꯛꯄꯗꯣ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗ ꯂꯝꯕꯤ ꯀꯩꯅꯣ ꯇꯧꯕꯩ ꯃꯑꯣꯡ ꯑꯗꯨꯝ ꯍꯟꯕꯒ ꯁꯤ ꯑꯩꯈꯣꯏ ꯕꯥꯅ ꯈꯨꯠꯂꯥꯏꯗꯣ ꯄꯤ ꯌꯥꯕꯗꯤ ꯈꯪꯒꯗꯕ ꯈꯣꯠꯄ ꯑꯩꯅ ꯈꯨꯠꯂꯥꯏ ꯄꯤꯌꯨ ꯍꯥꯏꯁꯦ ꯑꯩꯈꯣꯏꯕꯥꯗꯩꯅ ꯑꯩꯈꯣꯏꯕꯥꯅ ꯌꯥꯗꯦ ꯃꯉꯥ ꯅꯪ ꯐꯣꯟ ꯌꯥꯎꯔꯛꯄ꯭ꯔꯥ ꯑꯝꯇꯕꯤꯔꯣ ꯄꯤꯔꯣ ꯑꯝꯇ ꯊꯣꯛꯂꯛꯏꯁꯤꯅꯤꯗꯣ ꯂꯣꯏ ꯊꯣꯛꯅꯔꯦ ꯑꯌꯥꯝꯕꯅ ꯀꯩꯅꯣ ꯉꯁꯥꯏ ꯐꯤꯕꯝꯁꯦ ꯐꯖꯗ꯭ꯔꯥ ꯍꯥꯏꯕ ꯁ꯭ꯋꯥꯏꯒꯤꯁꯤ ꯌꯧꯔꯛꯄꯩ ꯆꯥꯟꯁ ꯋꯥꯡꯉꯦꯕ ꯑꯗꯨꯅꯦꯕ ꯊꯧꯔꯛꯏꯁꯦ ꯑꯁꯤ ꯊꯜꯂꯤꯁꯤ ꯃꯤ ꯁꯤꯁꯦ ꯅꯠꯇꯦ ꯇꯣꯔꯕꯨꯡ ꯌꯧꯗ꯭ꯔꯤ ꯁꯤ ꯀ꯭ꯋꯥꯛꯇꯥꯅꯤ ꯄꯣꯛꯆꯥꯎ ꯏꯊꯥꯏ ꯀꯛꯆꯧ ꯏꯊꯥꯏꯗꯅꯤ ꯏꯔꯥꯡ ꯂꯩꯔꯤꯁꯤꯅ ꯊꯥꯔꯤꯁꯤ ꯂꯣꯏꯅ ꯌꯨꯝ ꯃꯩ ꯊꯥꯅꯕꯅꯦ ꯌꯨꯝ ꯃꯩ ꯐꯖꯅ ꯊꯥꯔꯦ ꯌꯨꯝ ꯃꯩ ꯊꯥꯔ ꯇꯛꯊꯔ ꯂꯥꯛꯄꯅꯦ ꯍꯦꯛꯇ ꯑꯌꯥꯝꯕꯅ ꯑꯁꯥꯏꯗ ꯂꯩꯕ ꯍꯣꯏ ꯑꯔꯥꯝꯕꯥꯏ ꯀꯥꯡꯕꯨ ꯅꯠꯇ꯭ꯔꯣ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯐꯖꯔꯦ ꯑꯔꯥꯝꯕꯥꯏ ꯀꯥꯡꯕꯨ ꯅꯠꯇ꯭ꯔꯣ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯀꯩꯅꯣ ꯂꯝꯈꯥꯏ ꯐꯥꯔ ꯊꯝꯃꯦ ꯍꯥꯏꯕꯗꯣ ꯑꯔꯥꯝꯕꯥꯏ ꯀꯥꯡꯕꯨꯁꯨ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯂꯝꯈꯥꯏꯗ ꯐꯥꯔ ꯊꯝꯃꯤ ꯍꯥꯏꯔꯦ ꯒꯥꯔꯤꯐꯧ ꯀꯩꯅꯣ ꯇꯧꯋꯦ ꯍꯧꯖꯤꯛ ꯃꯣꯏ ꯀꯥꯞꯄꯁꯨ ꯂꯦꯞꯇꯦ ꯀꯥꯞꯄ ꯀꯟꯅ ꯂꯦꯞꯇ꯭ꯔꯤ ꯍꯧꯖꯤꯛ ꯀꯟꯅ ꯀꯥꯞꯊꯠꯅꯔꯤ ꯑꯩ ꯀꯩꯅꯣꯁꯤ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯕ ꯋꯥꯠꯂꯦ 5G ꯀꯥꯔꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯆꯠꯂꯤꯌꯦ ꯃꯐꯝꯗꯣ ꯌꯧꯅꯕ ꯃꯌꯥꯝ ꯁꯤꯌꯔ ꯈꯔ ꯇꯧꯕꯤꯌꯨ ꯄꯨꯝꯅꯃꯛꯇ ꯑꯗꯨꯝ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯕꯤꯌꯨ ꯅꯪ ꯐꯣꯟ ꯑꯝꯇ ꯂꯣꯛ ꯍꯥꯡꯉꯛꯑꯣ ꯅꯪ ꯐꯣꯟ ꯑꯝꯇ ꯂꯣꯛ ꯍꯥꯡꯉꯛꯑꯣ ꯋꯥꯆꯞꯇ ꯋꯥꯆꯞ ꯍꯧꯖꯤꯛ ꯐꯧꯖꯀꯥ ꯌꯧꯁꯤꯜꯂꯛꯑꯦ ꯑꯩ ꯐꯖꯗ꯭ꯔꯦꯍꯦ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ
Ngà. Ada mây chạy ở jagah chứ. Mây vẫn thà vậy. Jagah là cái gì mà mây chắc rồi. 아니 보고면 지금 개몬이다 이거 어찌만 하고 뜨다 큰 날이 있습니다. 난 가리에 뒤에 약간 어디 보더라. 안 듣는 거지. Sorry. Sorry. Ôi ada mây chạy làm chưa? Mây chạy cùng với khu cả cả nè. Copy. Mga. Yok sale. Last night, all I think about is you. Don't stop, baby, you come on. Sometimes all I think about is you. Late nights in the middle of June. He waves with. Gari gì đấy? Police 가리로 지금. Police gari rồi. Police 가리네. 마네. Police gari rồi mà. 말래. 그 야를 집시네. Last night, all I think about is you. Yok selam ra nha. Copy. Thì máy rồi đấy. Chất lý chứ không? Là ôi, người ta. hả? Nào ơi, Cái nào? nào này. Nào bà? 한 거. 뭐이게 송이 렌 타도 그래. 상주나 봐. Bye. 나 타는다 보이네. Có máy tàu kìa.
ꯒꯜꯂꯤꯁꯤ ꯍꯧꯖꯤꯛ ꯀꯪꯕꯥꯏꯗꯨꯅ ꯆꯥꯏꯁꯦ ꯀꯃꯥꯏꯗ ꯅꯣꯏꯒꯤ ꯈꯨꯟꯗꯣ ꯃꯣꯏꯗ ꯀꯥꯏꯗꯣ ꯎꯝ ꯑꯗ ꯅꯪ ꯍꯧꯖꯤꯛ ꯀꯔꯝ ꯆꯠꯇꯅꯣ ꯀꯨꯝ ꯍꯥꯎꯔꯤꯗꯣ ꯃꯣꯏꯗ ꯊꯥꯕꯤꯒꯦ ꯇꯧꯕꯅꯦꯕ ꯊꯥꯒꯠꯂꯝꯃꯣ ꯑꯗꯨꯒ ꯀꯨꯝꯊꯣꯛꯑꯣ ꯃꯃꯥ ꯍꯣꯏꯗꯣ ꯐꯖꯅ ꯃꯐꯝ ꯆꯥꯕ ꯑꯝꯗ ꯊꯝꯃꯝꯃꯣ ꯑꯗꯨꯒ ꯀꯨꯝꯊꯔꯛꯑꯣ ꯂꯥꯛꯑꯣ ꯀꯩꯅꯣꯒꯤꯁꯨ ꯑꯃ ꯅꯠꯇ꯭ꯔ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏ ꯄꯥꯎꯁꯤꯗ IMCC ꯀ꯭ꯂꯕꯀꯤꯁꯨ ꯃꯣꯏ ꯑꯌꯥꯝꯕ ꯄꯨꯂꯞ ꯃꯌꯥꯝ ꯁꯤꯌꯔ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯍꯟꯕꯤꯌꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯩꯅꯣ ꯂꯥꯏꯚꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅ IMCCꯒꯤꯁꯨ ꯌꯧꯔꯛꯇꯣꯔꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯔꯥꯝꯕꯥꯏꯒꯤ ꯀꯥꯡꯕꯨꯅ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯗ ꯍꯧꯖꯤꯛ ꯊꯤꯡꯉꯒ ꯊꯝꯃꯤ ꯍꯥꯏꯔꯤ ꯄꯨꯂꯤꯁꯁꯤꯡꯅ ꯊꯤꯡꯉꯒ ꯊꯝꯃꯤ ꯍꯥꯏꯔꯤꯕ ꯑꯃ ꯅꯠꯇꯅ ꯑꯩꯈꯣꯏꯗꯤ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ ꯂꯥꯟꯁꯦ ꯅꯝꯊꯕ ꯌꯥꯗꯦ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯀꯟꯗꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯆꯠꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣꯁꯤꯒꯤ ꯑꯩꯒꯤ ꯂꯥꯏꯐꯁꯤ ꯌꯦꯡꯕꯤꯗꯨꯅ ꯁꯤꯌꯥꯔ ꯇꯧꯕꯤꯌꯣ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯃꯤ ꯑꯗꯨꯝ ꯂꯣꯏꯅ ꯈꯪꯍꯟꯕꯤꯌꯣ ꯌꯥꯝ ꯐꯖꯅ ꯈꯪꯅꯕ ꯇꯧꯁꯦ ꯌꯥꯝꯅ ꯊꯧꯗꯣꯛꯁꯦ ꯁꯤꯒꯤ ꯌꯥꯝ ꯁꯣꯏꯌꯦ ꯑꯗꯨꯝ ꯂꯥꯏꯚ ꯇꯧꯕꯤꯌꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯌꯥꯔ ꯇꯧꯕꯤꯗꯨꯅ ꯑꯇꯣꯞꯄ ꯑꯃꯗ ꯑꯗꯨꯅ ꯀꯛꯆꯤꯡ ꯒꯥꯗ ꯂꯩꯕ ꯈꯪꯅꯕ ꯇꯧꯕꯤꯌꯨ ꯅꯝꯕ ꯌꯥꯔꯣꯏ ꯃꯩ ꯐꯖꯅ ꯆꯥꯛꯑꯦ ꯍꯧꯖꯤꯛꯇꯤ ꯁꯤꯗꯒꯤꯗꯤ ꯁ꯭ꯋꯥꯏꯒꯤ ꯖꯒꯥ ꯁ꯭ꯋꯥꯏꯗꯩꯗꯤ ꯂꯥꯡꯖꯟꯕ ꯌꯥꯗ꯭ꯔꯦ ꯑꯥꯗ ꯃꯩ ꯀꯩꯅꯣ ꯀꯥꯞꯄꯦꯕ ꯚꯥꯏ ꯑꯁꯤ ꯍꯥꯏꯐꯦꯠ ꯆꯪꯉ ꯃꯣꯏ ꯍꯟꯗꯤ ꯍꯜꯂꯦꯕꯀꯣ ꯈꯔꯗꯤ ꯍꯜꯂꯦ ꯃꯣꯏ ꯈꯔꯗꯤ ꯍꯟꯕ ꯃꯥꯜꯂꯦ ꯅꯣꯡꯃꯩ ꯃꯔꯨ ꯂꯣꯏꯁꯤꯜꯂꯛꯑꯕ꯭ꯔꯥ ꯀꯩꯅꯣ ꯑꯁ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯗꯨꯝ ꯀꯛꯆꯤꯡ ꯀꯣꯏꯔꯥ ꯀꯟꯅꯔꯒ ꯃꯤ ꯁꯣꯛꯀꯦꯔꯣ ꯅꯣꯡꯃꯩꯒ ꯌꯧꯁꯜꯂꯛꯑꯦ ꯂꯥꯛꯀꯅꯤꯅꯦ ꯅꯣꯡꯃꯩꯒ ꯂꯩꯇꯨꯝꯒ ꯌꯥꯔꯣꯏꯗꯣꯏꯅꯤ ꯃꯤꯅ ꯑꯃꯨꯛ ꯀꯥꯞꯊꯣꯛꯄꯗ ꯃꯔꯨ ꯆꯥꯝꯃ ꯈꯅꯤ ꯀꯣꯛ ꯀꯥꯞꯄ ꯈꯨꯜꯂꯝꯗ ꯃꯔꯨ 10 ꯄꯥꯜꯂꯦ ꯀꯥꯞꯊꯣꯛꯄꯗꯣ ꯀꯃꯥꯏꯅ ꯇꯧꯔꯅꯤ ꯐꯤꯕꯝ ꯂꯩꯒꯗ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯄꯥꯏꯕ ꯌꯥꯗꯦ ꯂꯥꯏꯐꯁꯦ ꯑꯦꯐꯕꯤꯗ ꯑꯣꯏꯅ ꯊꯥꯖꯔꯛꯑꯒꯦ ꯁꯤ ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯒꯦ